Manipur Top Channel dagi video amta update tawjage ngasi ayuk fongbasi fongda December gi tang 13 Minister reshuffle tawnaba thakiba matam naksilakle center gi lusingbasing unarunaba Chief Minister Delhi da satkadauri BJP na lusingba langak sogotpada yauriba MLA singna Chief Minister natana atai minister punamak mafam lakthoklaga nauna makhoi 13 minister ohengadabani haina tharakkiba matam naksilakle Minister reshuffle na oirakpa yaba khudong thiba sing amasung kana minister lakthoklaga nauna amuk hapkadage haibigi matangda center gi lusingba sing unarunaba Chief Minister athubada Delhi da satlaba yai political observers singna phongdoknarakpa matung ina hauzik lairiba phibam asida MLA oina mathang tamgi mikhal thengnabada mai pakani haiba uraktaba kaya yarakpana sinaduna minister ohengadabani haibigi wakat asi thangatnarakpani political observer oina handakta Imphal laklamba BJP gi organizing secretary North East Ajoy Jamwan masamakta MLA singna makhoina thengnariba khudongsadaba sing adugi matangda mayek sengna khangan kiba laikre pau sina makhata na hai laingak paibada yauriba tongan political party singi lusingba sing yamna waraure maru oina Chief Minister na kayarak hana minister gi masing ama hengat hangani haina thajaba piduna lakhiba Naga People Friend NPF handakti thabakta onthok tragadi laingak sagot patoklagani haiba wafam ama phongdorakadauri maromda Chief Minister sindoknabagi haukiba achaubolan hauda saruk yakiba National People Party NPP gi minister ahumsu makhogi khongpham handoknaba khonabada minister gi fam laukthok loi haibagi thajaba pikiba lai haina su ningphu ngangnari hanadi minister oiriba makhoi mari gi manungda ani laukthoknaba khanakiba laikhi BJP gi MLA singi oiba mifam amadadi makhoi mari mak minister laukthoklaga BJP gi MLA singda pinaba wafam phawba khanakiba laikre Chief Minister N Biren lusingba lainga asi mara sena hauzik phawba thambada asaubo thaudang lauriba Congress tagi BJP da saugotliba MLA taret laithokpagi phibam ama lakpa ubada makhoi su CM da warauri reshuffle torakpada makhoi bu hek laithokpada lainga asi kayam kuina laikhikadage haiba tamba ngamdaba phibam ama lakhanabagi maram makhoina Congress Hankibana oigadauri makhoina kariguma Congress ta hankiba taragadi Congress ki MLA masing puna kunga tarek laigane masing asi lairagadi matam amade hekta N Biren gi lengak aruba phibam ama mayoknare haina lawbu yai lengak paibada yawba MLA amana poksi asida hai Congress ki MLA Syam Kumar na BJP da chongsilaga minister oibi yaraga BJP gi MLA na Congress ta sagolaga minister oibi yade haiba lairoi haina su makata na phongdorakli